ꯍꯣꯡꯈ꯭ꯔꯕꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯃꯨꯛ ꯅꯐꯝꯗ ꯌꯥꯏꯐꯕꯤ ꯑꯣꯏꯈ꯭ꯔꯁꯅꯨ ꯈꯟꯕꯁꯤ ꯅꯠꯇꯅ ꯌꯥꯏꯐꯕꯤ ꯑꯣꯏꯈ꯭ꯔꯁꯅꯨ ꯈꯟꯕꯁꯤ ꯅꯠꯇꯅ ꯅꯪꯅ ꯌꯨꯝꯅ 사가이 홈켜봤다 그리기 하이루니 아무나 함다 lambani ngasidi unaraga una bangam na dedo hinaraga lambida ay duna chakar nanna yumna sagay hongkrabada karidi hayruni amuk na hamda ay hindi thabalbu mulata tiri bani amoida chaina kaya nung sige may sana kahatlaba ay gipunsi se laikang lagi lamdam oy haure ngasiti nanna yumna sagay hongkrabada karidi hayruni amuk na hamda nanna yumna sagay hongkrabada karidi hayruni amuk na hamda yaifabhi oikrasanu khanbasi nattana yaifabhi oikrasanu khanbasi nattana nanna yumna sagay hongkrabada karidi hayruni amuk na hamda nanna yumna sagay hongkrabada karidi hayruni amuk na hamda